सोमदा गाड़ी थौजिल्लकपगी मखोल ताबदा कमन रूमदा फमलंबा थंबालदो मपान थोरई इसा हलअब्रो सुर गाड़ी कुमदुना होय मा इमा नंबु गायरंबनी लाओ लाओ इमा मी करी हाइबनो सया गाड़ी की थोंदो हांगलगा तपना कुमथरकली मांगोंदा लेरंबा ममादो हातु हातु मचागी मांगता लाक्तुना माना कना सुर मखुना लुखमदा हाइफेट नालगा कइनोने मचागी मतौ खंगलबा ममादो नोफेट तौना नुपीदुदो अनसिली बेमा इसागी मिंगने करी कौबा सया कौई इमा करी लमदगिनो नंगबो इमा बाबा दी सुन लेरिको उरी पोक्तगिनी इमा बाबा सुन लेरी येंगबदा अंगांगदी माली ममा बाबा दी करी करी तौरिबा ममागा बाबागदी थबक तौद्रे नाचौना होटल सेनरी थंबा सयानो होटल हारकपदा होटल हाइदी लेम होटल दो खैगिनी ओ लिंगजेल की मनाव नुपी ओइदोइरो सयामानि हाइबुकु मकोक्तु नोमलई थंबा सयाबु मकुत संबिरगा मनुंग चंख्रे सुर चंख्रिबा नुपीदुदा येंगलगा कइनो अइबु नुपी चेलमो मथंगी अयुंगनी मेरी ngana hogotuna thabaksingdo loisilli लाइगी कोलिक्सिंगदो फेंगलुरबतुंग मंदिरदुगी काबमदा फजना थमलमलगा मंदिरदुगी अकोइबदा सातपा लैसिंगदो हेक्लुरगा फजना थमी लुहेनबसु लाइ सेवा तौनबा फैजोम सेतुना लाई मेरीना मखादा तुम लेप्तुना लैबा उबदा कइनु सनातोंबे लाइगी कोनसिंगदो सिदपुर ओदना मेरी वांगांगदा मंदिर मनुंगदा लैरिबा कृतिवासदा येंगलई मागी मित्येंगदुदा लुहेनबा मपादो अनसिलगा बाबा मा मंदिर काबा लाइगी सेवा तौरंबा कृतिवासदो ममाई लैथोरक्तुना मेरीदा लुथना येंगलई मागी मित्येंगदुदा मेरी इपा पाखना ममाईदो मखादा नोंथकी कृतिवास मनुंगदगी थोरक्लगा खोंगनेट फमदा सातपा लैरांग सुनत्तबसिदा करिगी इमौना लाइसंगदा काबा यारोइदोरिबनो लाओ कारो नंगे एग्जाम सागा लाइगी सेवा तौरो लाओ इपा मखादगी इसा इमौगी मतौ येंगे सनारेसु ममौगी नाक्ता लाक्तुना सेलिबा फनेक्तो फिरोन सिंखतलगा सेलु समदुसु संबुन पुनसिलु करिगी इमौना लाइसंगदा काबदा अयाबा लौदोरिबनो कारो कारो लाइगी सेवा तौरुरो मयामना थनंबसिंगसे फजना कटलगा इबुंगोगी लुक हौदोरिबनी मेरी मनी मकुगी वादुदा हराव हराव मंदिर कादुना लुहेन मनन ताकलगा ताथोक तासन तौदुना लाइगी सेवा तौरे कृतिवास अमदि सनारैना मचा ममोगी मतौदुदा नौफेट तौना येंगली चेन चोंदुना तौरिबा अनीदुसु युमगी हल्लमन्ना वारी सानदुना हराव हराव यानरबतुंग सयाबु थिन्नबो कैलांग लांगी थोइबिदी मनम मलाकपदगी हराव मथोइ काख्रे लोइसिनबा पुंबा लोइरबतुंग सया सुरगी नाक्ता लाक्तुना आई चलोखिगे वाई खरा दुहाइरगा सुरगी मखोंग सोक्तुना खुरुम्मी सुरसु नुपीदो बोहगतपीरगा लुहोंद्रि फाउदी आदु नुंगाइना लैरुरो लुहोंगलो मतुंग आइगिसिदा अमुक नुंगाइना लैसि सया होई हाइबकु मकोक नोमलई सुर मखुना पाइबा वालेतुदगी पैसा खरा लौथोक्लबतुंग पीरई सयादा आई अंगंबा खरनी सयासु पीरिबा पैसादो लौरगा नौफेट तौरमलगा थोख्रे सुर ममाइदु मखादा नोंथरगा नौफेट तौरगा लेहौरे मतमगी खोंसती खांबा यादा चटखिबना था खरदी हौजिनख्रे हौजिनखिबा मतमदुदा लिंगसेलगी मफमदसु अहोंगमा कया अमा लाखि अहोंगबदुदा नुपा मादी पुंग खुदिंगी लिंगजेलबु सेनबा हेनगलई नुमिदांगी साक तोक्लगा मतुंग नुपी अमाना फमुंगदा मखोंग सांगना तिंथोक्लगा फमलिदु उबदा मपानदा ngak leirusiro natraga pothagiro tumningdriye ngak leirusi famungdagi tapna kumthatuna nupi magi makut sambiduna balcony da thorai lingzel da hekcha phamba chair da tapna phamalli isagi masak he udri phawne
ꯑꯩꯁꯦ ꯂꯩꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯦ ꯀꯨꯏꯗ꯭ꯔꯦ ꯀꯩꯅꯣ ꯂꯟꯆꯦꯟꯕ ꯂꯤꯡꯖꯦꯜ ꯍꯣꯡꯂꯛꯂꯤꯕ ꯑꯍꯣꯡꯕꯗꯨꯗ ꯌꯦꯡꯂꯒ ꯈꯨꯠ ꯊꯦꯛꯅ ꯄꯥꯕꯗ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏꯔꯦ ꯂꯤꯡꯖꯦꯜ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯏꯉꯧ ꯉꯧꯅ ꯁꯥꯠꯂꯤꯕ ꯂꯩꯗꯨ ꯎꯕꯗ ꯗꯥꯁꯥꯎ ꯀꯕꯣꯛ ꯂꯩꯁꯦ ꯑꯝꯇ ꯍꯦꯛꯄꯤꯌꯨꯕ ꯂꯟꯆꯦꯟꯕꯁꯨ ꯒꯝꯂꯥꯗꯨꯗ ꯉꯧꯔꯣꯛ ꯉꯧꯅ ꯁꯥꯠꯂꯤꯕ ꯂꯩꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯨꯛꯅꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯔꯦ ꯈꯟꯕ ꯂꯩ ꯑꯃ ꯍꯦꯛꯇꯨꯅ ꯐꯠꯇꯕ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤ ꯍꯥꯏꯅ ꯌꯦꯡꯂꯒ ꯂꯤꯡꯖꯦꯜꯗ ꯄꯤꯔꯛꯏ ꯂꯤꯡꯖꯦꯜꯁꯨ ꯂꯟꯆꯦꯟꯕꯅ ꯄꯤꯔꯛꯂꯤꯕ ꯂꯩꯗꯨꯗ ꯌꯦꯡꯂꯒ ꯗꯥꯁꯥꯎ ꯑꯩꯅ ꯏꯇꯠ ꯇꯠꯇꯅ ꯂꯩꯁꯤꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯃꯥꯒꯤ ꯅꯥꯞꯄꯗ ꯆꯤꯔꯣꯜ ꯇꯧꯈꯤꯕꯅꯤ ꯃꯥꯅ ꯃꯅꯤꯡ ꯇꯝꯅ ꯁꯥꯜꯂꯛꯄ ꯃꯇꯝꯗ ꯃꯁꯨ ꯑꯃꯠꯇ ꯌꯥꯟꯗꯕꯒꯨꯝ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯃꯆꯨꯅ ꯁꯪꯍꯟꯕꯤꯒꯅꯨ ꯑꯁꯨꯝꯅ ꯇꯠꯇꯅ ꯆꯤꯔꯣꯜ ꯇꯧꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯆꯤꯔꯣꯜꯗꯣ ꯇꯥꯔ ꯃꯥꯜꯂꯤ ꯊꯦꯡꯂꯁꯨ ꯊꯦꯡꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯆꯨ ꯑꯃꯠꯇ ꯁꯪꯗ꯭ꯔꯦ ꯂꯩꯔꯥꯡ ꯃꯍꯥꯛꯅꯗꯤ ꯑꯩꯒꯤ ꯅꯥꯞꯄꯗ ꯇꯣꯏꯅ ꯆꯤꯔꯣꯜ ꯇꯧꯕꯅꯤ ꯑꯄꯪꯕ ꯑꯩꯅ ꯃꯥꯒꯤ ꯆꯤꯔꯣꯜ ꯇꯥꯅꯤꯡꯗꯦ ꯍꯥꯏꯅ ꯏꯟꯊꯣꯛꯂꯒ ꯊꯝꯂꯨꯕꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯁꯥꯠꯄꯗꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯁꯥꯠꯄꯁꯤꯅ ꯃꯥꯒꯤ ꯃꯒꯨꯟ ꯂꯩꯃꯟꯈ꯭ꯔꯦ ꯂꯟꯆꯦꯟꯕ ꯅꯨꯄꯤꯗꯨꯅ ꯄꯥꯏꯔꯤꯕ ꯂꯩ ꯑꯗꯣ ꯂꯧꯗꯨꯅ ꯅꯥꯞꯄꯗ ꯆꯤꯟꯕꯤꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯍꯤꯡꯒꯤ ꯂꯩꯔꯥꯡ ꯃꯉꯣꯟꯗ ꯑꯩꯒꯤ ꯊꯋꯥꯏꯅ ꯇꯥꯗꯦ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯑꯍꯤꯡꯒꯤ ꯂꯩꯔꯥꯡ ꯃꯥꯅ ꯍꯦꯟꯗꯦ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯕꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯅꯪꯉꯣꯟꯗ ꯑꯁꯤ ꯑꯃꯅ ꯍꯦꯜꯂꯦ ꯍꯥꯏꯕ ꯂꯩꯇꯦ ꯄꯨꯝꯅꯃꯛ ꯅꯪꯅ ꯏꯍꯦꯟꯇ ꯍꯦꯜꯂꯦ ꯃꯈꯣꯏꯅꯤꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯄꯨꯝꯕ ꯂꯥꯞꯇꯛꯅ ꯂꯩꯔꯤꯕ ꯒꯥꯔꯤꯗꯨꯒꯤ ꯃꯅꯨꯡꯗ ꯐꯝꯂꯤꯕ ꯔꯤꯛꯁꯟꯅ ꯎꯔꯤꯕꯅꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯇꯧꯗ ꯁꯥꯎꯅ ꯁꯣꯜꯂꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕꯅꯤ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯩꯒꯤ ꯃꯈꯥꯗ ꯃꯤ ꯊꯝꯂꯒ ꯑꯩꯅ ꯃꯌꯥꯝꯁꯤꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯈꯟꯕꯅꯤ ꯅꯤꯡꯊꯧꯒꯨꯝꯂꯕ ꯑꯩꯅ ꯃꯥꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯀꯩꯒꯤꯅꯣ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯑꯩꯅ ꯃꯨꯟꯒꯅꯤ ꯍꯩꯁꯤꯡꯕ ꯑꯃꯗꯤ ꯊꯧꯅꯥ ꯐꯕ ꯅꯨꯄꯥ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯍꯩꯅ ꯁꯤꯡꯅ ꯂꯣꯠꯂꯛꯈꯤꯕꯅ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯦꯟꯅꯔꯕꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯆꯥꯛꯂꯕ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯨꯠ ꯊꯥꯕ ꯉꯝꯗꯕꯗꯨꯗ ꯁꯥꯎꯅ ꯔꯨꯝ ꯑꯗꯨꯒꯤ ꯃꯌꯥꯏꯃꯛꯇꯗ ꯂꯩꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯗꯨꯅ ꯂꯩ ꯃꯥꯒꯤ ꯅꯥꯀꯟꯗꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨ ꯂꯦꯞꯂꯤ ꯔꯤꯛꯁꯟ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯔꯤꯕꯁꯤꯡꯗꯨꯗ ꯍꯥꯏꯔꯛꯏ ꯅꯣꯏ ꯃꯌꯥꯝ ꯂꯩꯕꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯣꯏꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯕ ꯉꯝꯗꯦ ꯅꯠꯇ꯭ꯔꯣ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯔꯤꯛꯁꯟꯒꯤ ꯁꯥꯎꯕ ꯃꯇꯧꯗꯨꯗ ꯀꯤꯅ ꯌꯦꯡꯕ ꯅꯠꯇꯅ ꯋꯥꯍꯩ ꯑꯣꯏꯅ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ ꯃꯇꯣꯝꯗꯒ ꯅꯣꯏ ꯃꯌꯥꯝꯒ ꯃꯥꯅ ꯉꯝꯃꯦ ꯅꯠꯇ꯭ꯔꯣ ꯃꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯀꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯥ ꯃꯇꯣꯝꯗ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯕꯣꯁ ꯉꯥꯛꯄꯅ ꯃꯌꯥꯝ ꯃꯥꯡꯗ ꯎꯍꯜꯂ ꯉꯥꯛꯄꯅꯤ ꯃꯥꯒꯤꯅ ꯃꯅꯨꯡꯗ ꯊꯝꯂꯒ ꯃꯣꯏꯕꯨ ꯁꯦꯟꯅꯍꯟꯕꯅꯤ ꯀꯅꯥ ꯈꯪꯍꯟꯗ ꯁꯦꯟꯅꯍꯜꯂꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯀꯤꯗꯨꯅ ꯇꯨꯃꯤ ꯂꯩꯔꯁꯦ ꯍꯥꯏꯕ꯭ꯔꯥ ꯀꯤꯗꯨꯅ ꯃꯥꯏ ꯂꯩꯁꯦ ꯍꯥꯏꯕ ꯅꯠꯇꯦꯗ ꯃꯇꯥꯡ ꯆꯥꯕ ꯇꯥꯟꯖꯥ ꯌꯦꯡꯁꯦ ꯍꯥꯏꯕꯅꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯍꯟꯗꯛ ꯊꯥꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯍꯥꯠꯀꯗꯕꯅꯤ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯕꯣꯁ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯈꯨꯠ ꯊꯥꯔꯨꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯌꯦꯡꯈꯤꯁꯦ ꯍꯥꯏꯔꯛꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨꯗ ꯔꯤꯛꯁꯟ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯒ ꯊꯃꯣꯏꯅꯨꯡꯗ ꯃꯇꯣꯝꯇ ꯁꯣꯜꯂꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯅꯪꯕꯨ ꯁꯤꯡꯗꯨꯅ ꯂꯥꯛꯄꯅꯤ ꯅꯪꯅ ꯑꯩꯕꯨ ꯄꯨꯂꯤꯁꯀꯤ ꯃꯈꯨꯠꯇ ꯁꯤꯟꯅꯍꯜꯂꯝꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯌꯦꯛꯅꯕ ꯂꯩꯔꯤꯁꯦ ꯂꯩꯔꯝꯃꯣꯏꯗꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯃꯤꯒꯤꯗꯤ ꯌꯦꯛꯅꯕ ꯌꯥꯝꯃꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗ꯭ꯔꯤ ꯃꯈꯥꯒꯤ ꯔꯤꯁꯦꯞꯁꯟꯗ ꯆꯪꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯂꯝꯂꯒ ꯂꯟꯆꯦꯟꯕꯒꯤ ꯀꯦꯕꯤꯟꯗ ꯂꯥꯛꯏ ꯄꯨꯟꯁꯤꯕꯅ ꯉꯁꯤꯗꯤ ꯊꯕꯛ ꯈꯔ ꯀꯣꯝꯃꯃꯤꯅ ꯑꯩ ꯊꯕꯛ ꯑꯃꯗ ꯆꯠꯂꯨꯒꯦ ꯐꯣꯟꯗ ꯀꯩꯅꯣꯝꯃ ꯌꯦꯡꯂꯝꯕ ꯂꯟꯆꯦꯟꯕꯗꯣ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯛꯇꯨꯅ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯁꯦ ꯄꯨꯟꯁꯤꯕ ꯂꯟꯆꯦꯟꯕꯒꯤ ꯃꯥꯡꯗ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯐꯝꯊꯗꯨꯅ ꯍꯣꯏ ꯏꯇꯨ ꯎꯅꯔꯨꯒꯦ ꯇꯧꯕ ꯂꯟꯆꯦꯟꯕꯅ ꯑꯗꯨꯝ ꯇꯣꯏꯅ ꯎꯅꯔꯒ ꯂꯩꯔꯨꯁꯤꯗ ꯑꯃꯨꯛ ꯎꯅꯅꯤꯡꯉꯤꯗꯨꯅ ꯀꯩꯒꯤ ꯇꯥꯅꯤꯡꯗꯦꯗ ꯅꯨꯄꯥ ꯑꯩꯅ ꯀꯌꯥꯝ ꯎꯅꯔꯗꯅ ꯊꯕꯛ ꯆꯤꯜꯂꯗꯤ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯐꯥꯎ ꯎꯅꯕ ꯁꯪꯗꯕ ꯑꯩꯉꯣꯟꯗ ꯇꯣꯏꯅ ꯎꯅꯩ ꯀꯥꯏꯅ ꯂꯟꯆꯦꯟꯕ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯀꯩꯗꯧꯔꯒꯦ ꯐꯠ ꯆꯠꯂꯨꯔꯗꯅ ꯑꯗꯨꯒ ꯊꯨꯅ ꯍꯜꯂꯣ ꯉꯁꯤ ꯎꯅꯕꯁꯤꯗ ꯆꯦꯜꯂꯁꯤꯔꯥꯅ ꯈꯜꯂꯤꯅꯤ ꯌꯥꯔꯣꯏꯍꯦ ꯑꯗꯨꯗꯤ ꯏꯇꯨ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯗ꯭ꯔꯤ ꯐꯥꯎꯕꯅꯦ ꯆꯦꯟꯕꯒ ꯌꯥꯔꯣꯏ
Silone nang loina kaino khangdiba phagi nate punsiba karan tongnuko jeloiba phagi tawne ado amaduk mai tawkrage tumin leikrabo lanchen ma chair da habit nga tharap tawna handak ti kem torokti na lai thoklaga leiba yaba nate punsiba aiju khalini ne handak ti nang normal am ta dena lanchen ma nok pet tawna aiba normal ta dabrane hana de am tarame marak amdi ado normal chukta ta di nang hose fazalera muko ai chaluki numita dringi dene hello ko punsiba phamlam bane hogotuna chana lawrami funny boss na nice idane yogjarkani makhada kumtharaktuna paringsana khamliba gari singi maraktagi magi gari da kaduna thauraga sumlakbana gp college ki mayada gari do matai oirap leisilaga khamduna gate to the yenglei mim ta tholang tamaduna khudang da siriba gari do da yenglaga kaino pung amada class loini hairaga ani taras bong tholok trisana nupi du da ngai ba oina phone lok thoklaga kari no yengi ngak adom na yenglaba tungda gate maya da yenglei nupi khra tholak po obada elina yaw brai na ko yengi mana adom na yenglinge na kandagi elina na nupi kana yengi no khangai harakpada khonjel da punsiba habit khangduna kaino he khangi tumin hura laga laktudi yadro nang aina kai du hura lagi nang na tu te kai nupi yenglinge da khangdaba natro kai de nupi no amta yengde ko yengle de nang ka do thangat laga ai uraroi na khali raba kai gumba aina nang natana topa nupi ma he yengamba da ne ai mit sa tangjagi soidana ga namit to tanglaba ai di nang wanda suklai leba ngamoi haisane adom ngangdana lei karo o yam thuna horen dine wari sana ba hobuga thingina prok solani elina suma mit paina punsiba da yenglam laga nakanda laktuna punsiba gi nakanda gi thongdo hanglaga kadu da phamlei elina ne ek pham thakibada gari start tawduna class pung amada loidoine hairaga pung ani hela sipo college manung kai dawriba ai yam luna tinabane imanabi mlei mada bole pagi khominaruba vote khomba kaina sabanduga hayeng wai khanarakpadane mina na chillamnabani mi khanagi haibana ti imanabi dugi nungai tatuna yawruba laik tammi do fazan tamu kana dabada matamang hano yam phani dada kariyam nero nangido elina punsibagi matawda noklaga sum haibani kaino atai lairi imana I hatore kaigino haise ma yumgi thabak tawbada hanudori nang karam gada purak toinoi ngamkhiroi ko ai noi daga chatpa hai soibani eli college toibadu chelase taning de dada chahi ahum mulai kise ai hojik sahi kunthra homdoi surabani chahi ahum ngai di kunthra taruk hanudore da yaroi sidi adoira gana nipu sorago in hongase nangi se ikarim neira elina punsibada haipet monni yinglaga noktuna mamaido thongnaw rom da lai thoktuna machin na tapna soli chahi yamapuse amuk hanna sono chuzalo hospital dagi thoraktuna gari park tawriba adom da laktuna mogi gari kaduna thodorakle gari thongna luhen ba meri da yingli bazar sangkise habro imane enjang khara leiro hai lai de kalak benjang sing do na ke dorba lai de kalak ta benjang na pi myam dei sidi adu lei deba pakhum pi badi heikraba hainu ma hai sin ani do gari khamduna bazar manung de changle meri mana chaning ba sing du yinglaga leiri mana leiri batugi nakanda toina takraba khonjel amana hairak pawado tari ine kobi sibu kesi da kayano khonjel tabada meri mamai le thoktuna yingli mama memcha oirambada peri mama memcha so mamai du phalai thoktuna yingli meri leirambada bema meri memcha gi manakta changsiluna mama gi saktam yinglaga mama nangna sadu narubra namai du simak maksile nayang si am kangsile isa leitraba mafamda
ꯏꯃꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯅꯤ? ꯂꯨꯍꯦꯟꯕꯁꯨ ꯃꯃꯥꯏ ꯃꯆꯥꯒꯤ ꯃꯇꯧꯗ ꯈꯤꯇꯪ ꯍꯟꯗꯣꯛꯂꯞ ꯇꯧꯅ ꯂꯦꯞꯂꯒ ꯂꯩ, ꯑꯅꯤꯗꯨꯗ ꯌꯦꯡꯉꯤ꯫ ꯃꯦꯔꯤ ꯀꯞꯇꯨꯅ, ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯆꯥꯅꯤ, ꯃꯃꯥ ꯄꯄꯥꯒꯤ ꯑꯅꯤꯡꯕꯁꯨ ꯊꯨꯡꯍꯟꯕ ꯉꯝꯗꯕ, ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ ꯃꯃꯥ꯫ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯕꯦꯝꯃ, ꯏꯁꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨꯅꯤ ꯏꯃꯥꯅ ꯄꯥꯝꯕꯁꯨ꯫ ꯑꯗꯨꯕꯨ ꯕꯦꯝꯃ, ꯅꯄꯥꯁꯦ ꯌꯥꯝ ꯐꯠꯇꯦꯅꯦꯍꯦ, ꯏꯁꯥꯕꯨ ꯂꯧꯈꯠꯁꯦ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯩꯅ ꯂꯥꯜꯂꯨꯕꯒꯤꯅꯤ, ꯕꯕꯥꯅ ꯑꯩꯁꯨ ꯁꯥꯎꯕꯅꯤ, ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗꯅ ꯃꯃꯥ꯫ ꯅꯀꯨꯅ ꯅꯦꯝꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯕ ꯅꯠꯇ꯭ꯔꯣ? ꯃꯆꯥꯗ ꯃꯆꯥꯒꯨꯝ ꯇꯧꯋꯦ ꯃꯃꯥ꯫ ꯑꯩꯈꯣꯏꯅ ꯍꯟꯅ ꯌꯦꯡꯗ꯭ꯔꯕꯁꯨ ꯅꯪꯕꯨ ꯑꯁꯨꯛ ꯂꯨꯅ ꯇꯧꯔꯤꯁꯤꯗ ꯏꯃꯥ ꯄꯦꯟꯊꯣꯛꯂꯒꯦ꯫ ꯕꯕꯥꯅ ꯁꯥꯎꯕ ꯐꯔꯛꯀꯥꯟꯗ ꯑꯩꯕꯨ ꯂꯧꯈꯠꯄꯤꯌꯨꯀꯣ꯫ ꯊꯕꯛ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ? ꯍꯜꯂꯣ ꯍꯜꯂꯣ, ꯋꯥꯔꯝꯂꯅꯤ꯫ ꯂꯨꯍꯦꯟꯕꯁꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯦꯝꯆꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯃꯤ꯫ ꯃꯦꯝꯆꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯨꯍꯦꯟꯕꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤ꯫ ꯃꯥꯡꯒꯣꯜ ꯑꯣꯏꯌꯨ ꯏꯌꯥꯁꯤꯗꯤ꯫ ꯂꯨꯍꯦꯟꯕꯅ, ꯏꯃꯥ, ꯁꯅꯥꯇꯣꯝꯕꯤ ꯍꯜꯂꯁꯤꯔ ꯑꯗꯨꯗꯤ? ꯆꯠꯂꯣ ꯆꯠꯂꯣ, ꯊꯦꯡꯈ꯭ꯔꯅꯤ꯫ ꯃꯃꯥ, ꯕꯕꯥ ꯈꯪꯍꯟꯗꯕꯤ ꯑꯩꯈꯣꯏꯗ ꯃꯔꯛ ꯃꯔꯛ ꯂꯥꯛꯎꯀꯣ꯫ ꯂꯥꯛꯇꯣꯏꯅꯤ ꯂꯥꯛꯇꯣꯏꯅꯤ, ꯏꯆꯥꯒꯤ ꯌꯨꯝꯗꯕꯨ ꯂꯥꯛꯇꯕ ꯌꯥꯕ꯭ꯔꯣ? ꯂꯥꯛꯀꯅꯤ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯂꯨꯍꯦꯟꯕ ꯃꯦꯔꯤꯒꯅ ꯆꯠꯈꯤꯕꯗꯣ ꯎꯕꯗ ꯃꯃꯥ ꯑꯣꯏꯕꯤꯗꯨ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯃꯤꯅꯣꯛ ꯅꯣꯛꯆꯩ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯃꯦꯔꯤ ꯊꯣꯡꯅꯥꯎ ꯃꯄꯥꯟꯗ ꯑꯣꯟꯊꯣꯛꯂꯒ ꯆꯠꯂꯤꯕ ꯒꯥꯔꯤꯁꯤꯡꯗꯨ ꯌꯦꯡꯂꯒ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯈꯔ ꯇꯥꯔꯛꯏ꯫ ꯃꯥꯒꯤ ꯃꯇꯧꯗ ꯂꯨꯍꯦꯟꯕꯅ ꯎꯔꯗꯨꯅ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯅꯤꯡꯉꯝꯗꯅ ꯂꯩꯗꯣ ꯑꯣꯏꯔꯗꯤꯅꯦ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯥꯡꯍꯜꯂꯝꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯈꯛꯇ ꯌꯦꯡꯂꯒ ꯅꯪꯕꯨ ꯂꯧꯔꯨꯕ꯭ꯔꯥ ꯍꯥꯏꯅ ꯏꯇꯣꯝꯇ ꯋꯥꯍꯪ ꯌꯥꯝ ꯍꯪꯖꯩ꯫ ꯂꯨꯍꯦꯟꯕꯒꯤ ꯋꯥꯗ ꯃꯦꯔꯤ ꯂꯨꯍꯦꯟꯕꯗ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯥꯗꯨꯁꯨ ꯑꯃꯨꯛꯀꯁꯨ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪꯒꯤ ꯃꯤꯅꯣꯛ ꯌꯦꯡꯒꯦ ꯈꯟꯅ ꯅꯪꯕꯨ ꯑꯩꯅ ꯂꯧꯔꯨꯕꯅꯤ, ꯅꯪꯒꯤ ꯄꯤꯔꯥꯡ ꯌꯦꯡꯅꯕ ꯅꯠꯇꯦ꯫ ꯃꯦꯔꯤ ꯃꯥꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯂꯨꯍꯦꯟꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ, ꯑꯩꯁꯨ ꯏꯁꯥꯅ ꯌꯥꯅ ꯅꯪꯒꯤ ꯅꯇꯨꯡ ꯏꯜꯂꯛꯈꯤꯕꯅꯤ꯫ ꯑꯁꯤꯗ ꯅꯪ ꯅꯇꯣꯝꯇꯒꯤ ꯅꯨꯡꯉꯥꯏꯕꯒꯤꯗꯃꯛ ꯅꯠꯇꯦ, ꯑꯩꯒꯤꯁꯨ ꯅꯨꯡꯉꯥꯏꯕꯒꯤꯅꯤ꯫ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯐꯠꯇꯕ ꯈꯟꯕꯤꯒꯅꯨ꯫ ꯆꯍꯤ ꯀꯌꯥ ꯆꯨꯞꯅ ꯅꯨꯡꯁꯤꯅꯔꯛꯇ꯭ꯔꯕꯁꯨ ꯑꯃꯅ ꯑꯃꯒꯤ ꯊꯃꯣꯏ ꯃꯁꯛ ꯃꯨꯟꯅ ꯈꯪꯅꯈꯤꯕꯅ ꯊꯃꯣꯏ ꯑꯅꯤ ꯅꯛꯁꯤꯟꯅꯔꯛꯄ ꯃꯇꯝꯗ ꯀꯨꯏꯅ ꯆꯪꯂꯨꯗ꯭ꯔꯦ꯫ ꯆꯤꯝꯕꯥꯜ ꯊꯣꯛꯅ ꯅꯨꯡꯁꯤ ꯍꯥꯏꯅꯗ꯭ꯔꯁꯨ ꯑꯃꯅ ꯑꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯔꯦ꯫ ꯁꯌꯥꯃꯥꯒꯤ ꯂꯩꯅꯕ ꯍꯥꯏꯅ ꯌꯦꯡꯂꯤꯕ ꯐꯤꯁꯤꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯣꯔꯦꯟꯖ ꯃꯆꯨꯗ ꯃꯄꯥꯟ ꯋꯥꯏꯠꯅ ꯀꯣꯠꯄ ꯐꯤꯗꯣ ꯂꯧꯈꯠꯂꯒ ꯃꯁꯥꯗ ꯍꯥꯏꯐꯦꯠ ꯏꯟꯁꯤꯜꯂꯒ ꯐꯣꯇꯣ ꯑꯃ ꯐꯠ ꯀꯥꯞꯇꯨꯅ ꯅꯨꯄꯥ ꯃꯉꯣꯟꯗ ꯊꯥꯖꯤꯜꯂꯤ꯫ ꯐꯤꯁꯦ ꯑꯩꯉꯣꯟꯗ ꯄꯛꯁꯕ꯭ꯔꯣ? ꯁꯨꯔꯁꯨ ꯑꯣꯟꯂꯥꯏꯟ ꯂꯩꯔꯝꯕꯅ ꯃꯦꯁꯦꯖ ꯄꯠꯍꯜꯂꯛꯏ꯫ ꯌꯥꯝ ꯐꯖꯩ꯫ ꯁꯌꯥ ꯃꯈꯥꯗ ꯏꯆꯥꯏ ꯆꯥꯏꯅ ꯂꯩꯔꯤꯕ ꯐꯤꯁꯤꯡꯗꯣ ꯀꯥꯞꯇꯨꯅ ꯑꯃꯨꯛ ꯊꯥꯔꯒ, ꯑꯩꯉꯣꯟꯗ ꯀꯔꯝꯕꯅ ꯄꯛꯆꯅꯤ? ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯩ ꯍꯥꯏꯅ ꯈꯟꯕ ꯐꯤꯗꯨꯅꯤ, ꯑꯗꯨꯅ ꯍꯦꯟꯅ ꯄꯛꯆꯅꯤ꯫ ꯂꯩꯃ ꯃꯆꯥꯅ ꯐꯤ ꯈꯟꯗꯕꯤ ꯐꯣꯟ ꯌꯦꯡꯉ ꯂꯩꯕꯗꯣ ꯎꯕꯗ, ꯑꯄꯥꯝꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯕꯣ ꯅꯪꯕꯣ? ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗ ꯐꯣꯟꯗꯨ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯦ꯫ ꯌꯥꯎꯕꯒꯤ ꯅꯠꯇ꯭ꯔꯣ ꯈꯜꯂꯤꯁꯦ? ꯂꯟꯆꯦꯟꯕꯁꯨ ꯏꯃꯨꯡ ꯆꯪꯉꯛꯄꯒ ꯃꯃꯥ ꯃꯆꯥꯅ ꯇꯧꯔꯤꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯊꯛꯇ ꯀꯥꯔꯛꯏ꯫ ꯅꯨꯄꯤꯗꯨꯅ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯁꯥꯡꯂꯕ ꯃꯁꯝꯗꯣ ꯍꯥꯠꯇꯨꯅ ꯂꯩꯔꯝꯕ ꯎꯕꯗ, ꯂꯣꯏꯔꯕꯣ ꯂꯣꯏꯁꯤꯟꯕ? ꯂꯣꯏꯔꯦ ꯗꯥꯁꯣ꯫ ꯅꯪꯒꯤ ꯔꯤꯄꯣꯔꯠꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯕꯣ? ꯈꯨꯝꯃꯛꯇꯦ ꯅꯨꯄꯤꯗꯣ ꯃꯁꯝ ꯁꯦꯝꯂꯒ ꯂꯩ꯫ ꯅꯪꯒꯤ ꯔꯤꯄꯣꯔꯠꯁꯤꯡꯗꯨꯗꯤ ꯍꯥꯏꯕ? ꯃꯥꯒꯤ ꯔꯤꯄꯣꯔꯠ ꯌꯥꯎꯕ ꯐꯥꯏꯜꯗꯣ ꯂꯟꯆꯦꯟꯕꯗ ꯄꯤꯔꯛꯏ꯫ ꯁꯤꯗ ꯄꯨꯂꯞ ꯌꯥꯎꯔꯕꯅꯤ꯫ ꯄꯤꯔꯛꯂꯤꯕ ꯐꯥꯏꯜꯗꯣ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯔꯒ ꯅꯥꯝꯃꯅ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯤ꯫ ꯃꯈꯣꯏꯅꯤ ꯀꯨꯝꯂꯛꯄ ꯎꯕꯗ ꯂꯩꯃꯅ, ꯍꯣꯔꯦꯟ ꯅꯪꯅ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯏꯔꯒ ꯌꯦꯡꯉꯨꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯏ꯫ ꯋꯦꯇꯤꯡ ꯑꯦꯔꯤꯌꯥ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯂꯤꯡꯖꯦꯜꯕꯨ ꯐꯝꯍꯜꯂꯤ꯫ ꯗꯥꯁꯥꯎ, ꯏꯁꯤꯡ ꯌꯥꯝ ꯈꯧꯔꯥꯡꯉꯤ꯫ ꯂꯧꯔꯨꯒꯦ, ꯐꯖ ꯂꯩꯔꯝꯃꯨꯀꯣ꯫ ꯂꯟꯆꯦꯟꯕ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯨꯁꯤ ꯇꯞꯅ ꯀꯣꯔꯤꯗꯣꯔ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯄꯅꯤ꯫ ꯂꯤꯡꯖꯦꯜ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯌꯦꯡꯂꯛ ꯂꯤꯡꯖꯦꯜ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ,
ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ ꯂꯤꯡꯖꯦꯜ ꯃꯉꯣꯟꯗ ꯋꯥ ꯍꯪꯂꯛꯄꯗꯨ ꯀꯅꯥꯅꯣ ꯈꯟꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯅꯤ ꯂꯨꯁꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗ ꯃꯃꯤꯠ ꯍꯥꯏꯐꯦꯠ ꯁꯨꯛꯁꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯔꯤ ꯂꯤꯡꯖꯦꯜꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯁꯥꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯡꯁꯤꯕꯕꯨ ꯅꯪꯅ ꯊꯥꯛ ꯋꯥꯡꯅ ꯈꯜꯂꯨꯕꯅ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯃꯄꯨꯡ ꯐꯥꯕ ꯅꯨꯡꯁꯤꯕ ꯑꯃ ꯑꯣꯏꯕꯅꯤ ꯑꯩꯅ ꯑꯍꯦꯟꯕ ꯄꯥꯝꯂꯨꯕꯅ ꯉꯁꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯁꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯂꯨꯁꯤ ꯂꯥꯞꯇꯛꯅ ꯂꯟꯆꯦꯟꯕ ꯂꯥꯛꯄ ꯎꯕꯗ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ ꯐꯠꯇ꯭ꯔꯕꯤ ꯑꯩꯅ ꯄꯤꯕ ꯕꯣꯔꯅꯤ ꯍꯥꯏꯅ ꯅꯪ ꯂꯧꯁꯤꯟꯗꯕ ꯇꯧꯒꯅꯨ ꯄꯤꯔꯤꯕ ꯕꯣꯔꯁꯤꯗꯤ ꯊꯃꯣꯏꯗꯒꯤ ꯑꯁꯦꯡꯕ ꯊꯣꯛꯂꯛꯄ ꯋꯥꯍꯩꯅꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯂꯩꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯆꯠꯈꯤꯕꯒꯤ ꯂꯟꯆꯦꯟꯕꯁꯨ ꯂꯤꯡꯖꯦꯜꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯅꯥꯅꯣ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯩꯗꯣ ꯂꯨꯁꯤꯅꯦ ꯂꯨꯁꯤ ꯍꯥꯏꯕꯗ ꯂꯟꯆꯦꯟꯕ ꯂꯤꯡꯖꯦꯜꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯂꯟꯆꯦꯟꯕꯅ ꯄꯥꯏꯔꯤꯕ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯂꯧꯗꯨꯅ ꯈꯔ ꯊꯛꯂꯕ ꯇꯨꯡ ꯄꯤꯔꯛꯏ ꯅꯨꯄꯥ ꯃꯉꯣꯟꯗ ꯆꯥꯛ ꯂꯥꯝꯕ꯭ꯔꯣ ꯅꯪꯕꯣ ꯀꯩ ꯆꯥꯅꯤꯡꯉꯦ ꯀꯩꯝ ꯆꯥꯅꯤꯡꯕ ꯄꯣꯛꯇꯦꯗ ꯗꯣꯛꯇꯔ ꯂꯥꯛꯇꯧꯕ ꯋꯥꯠꯂꯤꯖꯥꯠꯂꯣ ꯂꯥꯛꯀꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤ ꯁꯤ ꯍꯥꯏꯗꯨꯅ ꯐꯝꯊꯔꯛꯂꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯇꯨꯡꯗ ꯗꯣꯛꯇꯔ ꯂꯥꯛꯇꯨꯅ ꯌꯦꯡꯕ ꯂꯣꯏꯕꯒ ꯑꯅꯤꯗ ꯃꯄꯥꯟ ꯊꯣꯛꯂꯛꯏ ꯂꯟꯆꯦꯟꯕꯅ ꯒꯥꯔꯤ ꯄꯥꯛ ꯇꯧꯔꯤꯕ ꯑꯗꯣꯝ ꯆꯠꯈꯤꯕꯒ ꯃꯣꯏꯒꯤ ꯒꯥꯔꯤꯗꯣ ꯊꯧꯗꯣꯛꯇꯨꯅ ꯂꯥꯛꯇꯨꯅ ꯂꯤꯡꯖꯦꯜꯅ ꯂꯦꯞꯂꯤꯕꯗꯨꯗ ꯒꯥꯔꯤ ꯈꯥꯝꯃꯛꯏ ꯂꯤꯡꯖꯦꯜꯁꯨ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯀꯥꯔꯛꯂꯒ ꯐꯝꯂꯛꯏ ꯑꯁꯨꯝꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯧꯗꯣꯔꯛꯂꯦ ꯐꯥꯔꯃꯥꯁꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯥꯛꯏ ꯃꯇꯥꯏ ꯑꯣꯏꯔꯞ ꯊꯧꯖꯤꯜꯂꯒ ꯈꯥꯝꯃꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯝꯃꯨꯀꯣ ꯉꯁꯤ ꯏꯔꯛꯏꯕ ꯍꯤꯗꯥꯛꯁꯤꯡꯁꯦ ꯑꯩ ꯂꯩꯔꯨꯈꯤꯒꯦ ꯁ꯭ꯇꯤꯌꯔꯤꯡ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯄ꯭ꯔꯤꯁꯀ꯭ꯔꯤꯞꯁꯟꯗꯨ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯤꯡꯖꯦꯜ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯂꯒ ꯑꯀꯣꯏꯕꯗꯨ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯥꯅ ꯂꯩꯔꯤꯕꯗꯨꯒꯤ ꯋꯥꯡꯃꯗ ꯍꯩ ꯔꯥ ꯃꯌꯥꯝ ꯌꯣꯟꯕꯗꯨ ꯎꯕꯗ ꯆꯥꯅꯤꯡꯕ ꯐꯥꯎꯔꯛꯏ ꯂꯟꯆꯦꯟꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯍꯤꯗꯥꯛ ꯂꯩꯕꯒꯤ ꯃꯤ ꯆꯤꯟꯕꯗꯨ ꯎꯕꯗ ꯃꯥ ꯑꯣꯏꯅ ꯂꯩꯔꯨꯒꯦ ꯈꯟꯅ ꯒꯥꯔꯤꯗꯤ ꯀꯨꯝꯂꯛꯏ ꯅꯥꯀꯟ ꯌꯦꯠꯇꯨ ꯒꯥꯔꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯑꯃꯠꯇ ꯂꯥꯛꯇꯕꯗꯨꯗ ꯁꯣꯔꯣꯛꯇꯨ ꯇꯞꯅ ꯂꯥꯟꯊꯣꯔꯛꯂꯦ ꯃꯥꯅ ꯍꯩ ꯌꯣꯜꯂꯤꯕꯗꯨꯒꯤ ꯅꯥꯛ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯀꯔꯣꯝꯗꯒꯤ ꯂꯥꯛꯄ ꯒꯥꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯁꯣꯔꯣꯛ ꯂꯥꯜꯂꯤꯕ ꯂꯤꯡꯖꯦꯜꯕꯨ ꯈꯪꯊꯣꯡ ꯊꯣꯡꯂꯝꯂꯒ ꯌꯥꯡꯅ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯣ ꯂꯤꯡꯖꯦꯜꯅ ꯁꯣꯔꯣꯛ ꯃꯌꯥꯏꯗ ꯇꯥꯗꯨꯅ ꯂꯩꯕꯗꯣ ꯎꯕꯗ ꯂꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯏ ꯍꯩꯃꯥ ꯌꯥꯝ ꯊꯤꯅ ꯁꯣꯛꯄ ꯃꯥꯜꯂꯤꯅꯦ ꯁꯤꯗꯤ ꯃꯇꯣꯝꯇ ꯂꯥꯛꯄ ꯖꯥꯠꯂꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯁꯤꯟꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯁꯣꯝ ꯐꯥꯔꯃꯥꯁꯤꯗꯨꯅꯤ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯇꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯔꯣꯡ ꯁꯥꯏꯗꯇꯒꯤ ꯒꯥꯔꯤ ꯑꯃ ꯌꯥꯡꯅ ꯊꯧꯔꯛꯂꯒ ꯅꯨꯄꯤ ꯃꯊꯣꯝ ꯑꯃ ꯆꯦꯟꯈ꯭ꯔꯦ ꯌꯥꯝ ꯊꯤꯅ ꯁꯣꯛꯄ ꯃꯥꯜꯂꯤꯅꯦ ꯍꯤꯗꯥꯛ ꯂꯩꯔꯝꯕ नुपा अमना कईनो याम थीना सोक्प्रा हाइसे ईदो ईना सोरok तपो आंगांग माले नुपी खरा हाइनबदा नुपीदो आंगांग यावदोर माले हाइने अकोनबगी वादा लंचेनबदो मसादो तु चुंगलई हिदाक लैबदगी थुना लाक्तुना मयामनो अमसिलिबदुदा लाक्तुना येंगी लिंगजल ओरमबदा थुना चंगसिलगा नुपीदोबो पमखलगा मखोनो तनिक तनिक अहिनी गाड़ी मनुंगदा लेरमो हायरगा नंगना सिदा केदौरिनो मयामदो लंचेनबगी मतौदुदा नुंगाइतना येंगली हंदक्ति कपतुना लिंगजलबो मथादा चेना कोलगा यारोई नंग अदुमना तौबा यारोई नंग सुमाइना सोकपा यारोई लंचेनबा लिंगजलबो फैना पमदुना हॉस्पिटल मनुंग चेंसिलक्तुना लेरिबा डॉक्टर सिंहबो तानबा कन्ना लावी डॉक्टर डॉक्टर अहिगी नुपी अमदि इचाबु कनबियु अदवाइदा लेरिबा डॉक्टर सिंहदु चंगसिलक्तुना लिंगजलबो लौदुना पुसनख्रे लुहेनबा मदि मेरी सुतादुना लंचेनबना लेरिबा अदोमना लाई नुपा माना वालदा nga tharaga kaplaga leiba ubada luhinba thuna changsinuna nupa lanjenba luhinba lakpadu ubada luhinba gi makhut chena paiduna kappaga hai aigi famdagi mama macha bomunduna bonkin moini bomta kanbiyo